Laitonda Laibi, Iek Ireima, Layai the Laibi, Lai Kurembi, Lainung the Laibi, Lainau Tabi, Mube a quiggy yanung the ladyba, Sinbar Manung the ladyba, Lay as he, why am a Hydor Pomatamda, like poke hyber mueba do, oibangami. I will give you some example, my dear friend. My name is Songtham Mohindro. Ngasi mayamda khudanguluna wai kitang hajage adom ningthou oiba pamlabadi nahak hana minai hana oiba tamgani hojikan gi matamda masigi wakhalo si tayonare masigi chap chaba ngasi mayamda I khudamga changdamga yawba wari ma lijarake ISKCON International Society for Krishna Consciousness haibasi Srila Prabhupada hogdomani Mahakasi Bengal the Poki, Scottish Church College the Mahasi graduate pastor ki, Mahaki business the pharmacy business ni, Mahana Lambi the Sum Lakamatamda, Mahaki Kuru, Habidi, Kuru Habo Wahisi Sanskriti Oibo Wahini, Habidi, Amambabu Ngalan Mangamba, Kuru Matenaki, Kuru Duna Prabhupata the Haiki, Hai, Prabhupata, Christian lining singi, Larik Singasi, Akwegi. India da amade akhoi Bengal da moi wahai sing se translate torga atra handro loi change ine adu ta di Prabhupada nang sumain tobiu akhoi gi idai ba ki damakta khalgane gita hari wari se America da amukta nang English haibani na translate torga English ta translate torga America da thajan ji na harami madudagi Prabhupada yes guruji ai tokjarage haduna mana yang wana thabak chana ko matam si typewriter laptop na singba amata lay pote ko thabak chana mana yang wana 1 year sahi masangna gita si mana thabak halaga sangna irami accidentally khong the factory the yum the halakpa matamda mai nupi na magi thamjari ba che singa si che khomba lakpa nupa ma da pulap yon thomi madudagi ma si imung si da mai hawng sawnara mi Prabhupada harami aigi aduk luraba che singa du bana cha yom da kari gi da mukta yoli bno haina harki adu mana harami mai nupi na khumami ai nangi che du gi cha ne da ka tai haina yoli bni na khumaki masidagi Prabhupada na mahaki mayum mase thadoktuna masagi sahi 70 surukpa matamda mayum mase mak thadoktuna Vrindavan da chatki Vrindavan le raba matungda mahana ngasagi gita sing English ta translate handok laba matungda yam khalak laba matungda mak wakhlon da kadina lakeda hak hojik aina handok sari aina tokjari ba thabasi action tobum dakatari adu itadi ahak hoji American city New York ta chatpa tare haduna ma isingi lambi da New York ta na masagi sai 70 su matamda chatkhrami lambi da anirak heart attack tawki adubu isorgi nongdam dagi mak sibu makti siogdi usin nachine isorgi tawjan dagi taibong mapugi tawjan dagi 1965 ta New York city yaukhirami mafam matam madu da American citizen singa si asuki mati vampire sanga gi tap tormi ikai hangoina harabda lambi da sex tormi lambi da tawning mong kusi ra si letril lambi da sak lerami makoi lormi we are the happy loudna lerami masigi drisasing si umat the Prabhupada ngakrami Prabhupada the makoina minai when minus have let me see you one example kudanguluna taksagi makoina harami he koktang ba nak akogi America da kai dobulak ibno nak mafam sida nak Latin pawuk changoi hadra mayam kyu lekna lepna Latin tong Latin changlam de magi mapot huralami that time matam mother Prabhupada na makhoi singa se aigi da mukti liability asset ai irani aduduna ai America da lak labnina ai kari gi da makta makhoi gi mateng pangoi hana makhoi je dam maro dam man ganja thakna gitar khongna leiri ba American citizen singa da mahana gulla hogdana adi athum mau hogdana khotna seba sebi togdana makhoi myam ji yana ba chalami makhoi gi maraktagi mioi mari mangana Prabhupada da hangmi hey nak America da lak lisibu nak kari leige na hai adra mana Adi mana pung puthokna pung yedna Krishna gi isai saktana khotna todna mingoji enjoyment pirami masibu maki haijaba people skill haibduni adi America masa amani duna mangonda hamina hangonda kari lege an hay adr man halame
ꯑꯩꯉꯣꯟꯗ ꯍꯔꯤꯅꯥꯝ ꯅꯤꯁꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯅꯦ ꯍꯔꯤꯅꯥꯝ ꯅꯤꯁꯥ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯇꯦꯁ ꯑꯝꯇ ꯇꯧꯅꯤꯡꯉꯤꯅꯦ ꯁꯤꯅꯦꯕ ꯑꯗꯩ ꯍꯔꯤꯅꯥꯝ ꯅꯤꯁꯥ ꯍꯥꯏꯁꯦ ꯉꯁꯥꯏ ꯑꯃꯦꯔꯤꯀꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯚꯨꯕꯠꯇꯅ ꯇꯥꯛꯂꯛꯑꯝꯃꯤ ꯅꯍꯥꯛꯅ ꯁꯤꯒꯤ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯁꯣꯜꯂꯣ ꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯛꯂꯣ ꯁꯤꯒꯤ ꯏꯁꯩꯁꯦ ꯊꯛꯑꯣ ꯑꯗꯨꯒ ꯅꯪ ꯅꯤꯁꯥ ꯐꯖꯥꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯔꯤꯕꯅꯣ ꯑꯩ ꯅꯤꯁꯥꯁꯦ ꯍꯦꯄꯤꯗꯒꯤ ꯍꯦꯄꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯄꯨꯟꯁꯤ ꯂꯦꯟꯅꯕꯅꯦ ꯍꯥꯏꯔꯝꯃꯦ ꯑꯩꯒꯤ ꯍꯔꯤꯅꯥꯝꯒꯤ ꯅꯤꯁꯥꯁꯦ ꯑꯃꯨꯛꯇꯪ ꯆꯥꯕꯤꯌꯨ ꯆꯥꯕ ꯉꯝ ꯇꯥꯔꯗꯤ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯩ ꯑꯃꯦꯔꯤꯀꯥꯟ ꯃꯆꯥ ꯑꯃꯅꯤꯅ ꯌꯥꯈꯤꯔꯝꯃꯤ ꯑꯃꯅꯤꯗꯒꯤ ꯃꯔꯤ 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 ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ 10 times ꯀꯨꯝꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯒ ꯄꯨꯟꯗꯨꯅ ꯏꯟꯖꯣꯏꯃꯦꯟ ꯇꯧꯗꯨꯅ ꯄꯨꯡ ꯌꯩꯗꯨꯅ ꯍꯜꯂꯨꯋꯥ ꯍꯧꯗꯨꯅ ꯖꯒꯣꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯇꯧꯈꯠꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ 1 day by day ꯁꯨꯝ ꯌꯥꯝꯈꯠꯂꯛꯂꯝꯃꯤ ꯑꯃꯦꯔꯤꯀꯥꯟꯒꯤ ꯃꯤꯑꯣꯏ ꯆꯥꯝꯃꯔꯤ ꯆꯥꯝꯃꯉꯥꯅ ꯃꯍꯥꯛꯄꯨ ꯂꯤꯗꯔ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯤꯕ ꯚꯒꯕꯠ ꯒꯤꯇꯥꯒꯤ ꯋꯥꯔꯤꯅꯆꯤꯡꯕ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯁꯦ ꯄꯥꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯃꯥꯅ ꯃꯍꯥꯛꯀꯤ a kind of team 하이브도 셈럭람이 마두데게 아숨 떠우드나 막 액티비티스 시 우버다 마두도 반바 아메리카기 프레시덴트 펜부드나 श्री प्रभुबता नंग कदादि लाकपुनो हायमी इंडियादगी लाकपुने हाते नंगना तौरिबसे याम फरे अखोय लेबाकसिंगी सिटीजन असे प्रजासिंग असे ngangnaba ngamdrabani adu ita su nangna sumain tौबिदना तौरिबसे I am very thankful to you na hailami marak sida pressman kya tuan balamdagi laami adugo mong interview torami interview singa si pressman singa si asukimati arurubu wahang kya hanglami ko mong da hangami sir you come from the Indian are you a manufacturing of the god haibdi wari bo hajariba nak lai saba mira natra India je lai puthokpa mi ngaktani hai adu prabhubata nak sibu lai ren hangami adu prabhubata na harame no I am a servant of the God. I isor the mukta minai ni na kumame. Adi sorry I madu haibinate. I am ready for the servant of the God and hire me. I minai we never give them the isor give the mukta hotnadi bani hire me. The reporter the pungao krimi maki bakum maduda. Adi maki TV channel sing the thado krimi TV channel taro matungda maki kongburo and a young kola krimi. Minai Ramadagi Matang as the mark in Ningtho Oide, Ningtho Oide Matung the Mahana Market Hatra singers the Maha Atra Handopotom de guitar translation singers Atra Handok Matamada Ladyba recording Tonabukono Messil Labnati Isandana Kosandana record Masama Matamdu equipment of the Mahana Recosito, the market Hatra singers the Mahana Luitambide. Adu itadi khara amana tongan be euro kilebak singas da aiga samana sumaina chatlo aduga sumain tawdana noi kano gita se translate tawga nak ki team mom oidra ningtho mom oidra loina semo on haide adi mai chhatra singas na guru na hai thamani haiwi matungna khara amana Japan da chale Pakistan da chale tongan ba continent world level continent singas makhan singas loina chale adugi matunga sum chalaba matungda mahoina moi myamna hare akoi without funding we are zero investment hain hare adu oitadi akoi gi dharma gi matungina akoi gi chanabi matungna duk agarbati saba akoi maitron da duk saba ja akoi business ni aduna akoi manually khudna duk saw and duk se sara matunda business tor matungda ton ma mandir je prithibis da masing thingamdana saglakli adugi matungda American masa mayam sina adu tadi fare guru adu itadi akoi hojik India da amuktang halaga akoi gi rath jatra kang numit ase kang ase amuktang celebrate tawsin haide maduda akoi gi India gi misinga sin mobukchen kyam pikki haiba matamda Prabhupada da hare nahak ti American da leiramni American citizen ga pullamni nak sanga soidamagi charamni aduna nak India da halakpa yaro ene ban tawre madri Prabhupada na hare phare adu ta de nakhoina kano se jagabondu se ratha jata se singba moi hai ta de ai nakhoi gi mamang si di yengo world si da ai ratha jata numita kang singge na singi ba admain tawdana prithvi gi continent lady prithvi gi lebak sin bathungna kang chingba thorom ma se pangthokhe ba masi sina kari hena lesson na kari hena tamge haiba matam da khoida prabhu batna minai oiraga ningtho oiki just like that aduga sab manana aina haijaningi se kari no haiba matam da medico mirabai sumain tawdana khoigi lebak sida leijariba sanaroi singa se zero dagi haukiba ngaktani makhoi punsi da blindly
boxing sanaba weightlifting sanaba changjan khibung tani makhoi punsida kaidongaida gold medal fangaga ai sumaina mai palakani ai sumaina mi khangnaba mi oigani haibase kaidongaida oigida khangide adubu akoina mai pakke haiba matamdadi blindly changjan gadamni blindly amamba ka amada changaga blindly oina chalakanda akhoi panthung ado mai pakadamni Shahrukh Khan Bombay tana siki imata yaudana ayaw phiron nungon khar tawrga mahak film kumba lakhi mahaki film kumba ga lakpa duda mahak atopa toklaga drama tawkhibra jagoi tawkhibra mahak amu hangibra hande masigi thauna sibu risk taker haina kawi cricketer Virat Kohli gan lady wa suguma cricketer singa se cricket ge leithok tuna atop da chen kibra India the Indian idol the dancer kayam lady singer kayam lady mokoi isei sakpa to ga pung yai gibra jagoi sa gibra sa de aduna fail oibo wakhal haibase never think it khalunu tawdaba thabak to phajena taw larik kaya ama paba yai larik kaya ama taba yai adu oita su ngasai makokta haijakhiba akhoi gi miyoiba haibasu negative and positive anina sabni si samna haibda wing to fly masa pan bada tin masa ani khaklai amana haing amana khoi animaki khenaba se ayung ta haijarake ko haing haibasni yeng ko haing haibas apum masa marat tongi ko tonga miyoiba kya da laina tingkatana sandokani ba khoi haibasna kadai da tongni khangba lai gumba lai gumba da khoi amana lai samagal samagi mathakta pairaba matungda honey dew and akhoi khoi drop ama khetang saba ngameba asung loba khoi drop ama sina miyoiba da kanaba kyam ama piba ngamba ke haibasi let us take it from this insect till anis degi tamji aduna somda fataba hairaba madubu akhoi angraj londa emotional vampire and kaweba mai mapunji do yengko mai mapunji do songjau chokholam rodamni adubu khoi thabak am chinba mido adugumlo mina nganglakpa saglakpa torpa se thabak se mai mapunji do chokholam lam lagadamni akhoi gi Manipur so akhoi isa da su negative positive singa se negative singa se loktho amu aduga positive do ongkhat pangam baduni madubuni mai pakpa mi haisi si samna haibada America ge president kayam lekhe maming di panjaro waro biroi bot ta hanjal lakadra Abraham Lincoln hairiba nupa je somna ge angang nupi masa amakara koi kitang hapsan biu hairakanda koi hapsal lakanda ma se bot ka ke aduga ikui dingada simadi wahang waina hangjarge mayam the like share and comment to biro dustbin America da su dustbin khunba nupa lei dustbin khulamba nupa na America gi president oikhi masimadi masi pakhum masi chumna pibirak pagi damakta mayam bo hanna na thagatsai aduna akhoi gi ireibak iramdam masida haingumba mise asuki matik leibani makoina kaidongoi de migi phanaba tawroi Japan na kari gidam da chakholi Japan khoi degi matau tammi aduna akoina tawgi ba thabagase fail to forward hanjalla tawra haibse tawgadamni akoi sinpam hongoi dabni kadongoi da ningchin ninghanaba tawroi dabni loisalakpada aina haijagadribase lei tonda leibi yek ireima layai da leibi lai khurimbi leinung da leibi leinauk tabi habse nahaki wahai law thokpa matam da nahaki nakong ani sina tar matung nahaki brain da hapchalaga you can success my pak pa jam easy thing arai luna khalaba adum luragane haing onna sirdamni loiba phawok tabi bagi damakta mayam bo amuk hana ningthem songthamna ikok non khurum bagaloina matang asida tension jari aran ohoi yor busu khwai kibiku ngakpiu kanglei pakna yai phare